ꯉꯥꯏꯀꯣ ꯁꯧꯍꯟꯗ꯭ꯔꯤꯕ garam masala, Mau akan buat pizza bineka. Kam loirakta ngaiko sꯧhandribagi masakni as chak lame. Khufazase kedare habana. Ooh la 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 la. ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯅ ꯆꯥꯔꯛꯇꯣꯏꯁꯦ ꯄꯣꯔꯛꯅꯤꯀꯣ ꯄꯣꯔꯛ ꯆꯥꯔꯣ ꯆꯥꯔꯣ ꯍꯥꯏ ꯃꯌꯥꯝ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯁꯦꯡꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅꯁꯨ ꯍꯥꯏꯈꯤꯕꯅꯤꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯝꯇ ꯌꯦꯡꯕꯤꯗꯦ ꯑꯩꯅ ꯈꯖꯤꯡ ꯆꯥꯕꯩ ꯃꯌꯥꯝ ꯁꯤꯁꯦ ꯕꯦꯀꯤꯁ ꯄꯤꯀꯜꯅꯦ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯎꯠꯈ꯭ꯔꯕꯅꯦ ꯃꯌꯥꯝꯁꯤ ꯎ ꯃꯣꯔꯣꯛ ꯑꯆꯥꯔꯅꯤꯀꯣ ꯁꯤꯁꯤꯒ ꯇꯧꯔꯒ ꯆꯥꯔꯛꯀꯦ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯎ ꯃꯣꯔꯣꯛꯁꯦ ꯑꯝꯇ ꯎꯠꯆꯔꯝꯒꯦ ꯀꯃꯥꯏꯅ ꯆꯥꯔꯁꯦ ꯑꯩ ꯊꯝꯃꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯄꯣꯔꯛꯁꯤꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯌꯥꯝ ꯆꯥꯖꯔꯒꯦ ꯍꯥꯎꯋꯦ ꯃꯍꯤꯗ ꯇꯣꯠꯈꯥꯏꯔꯒ ꯊꯥꯎ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯎ ꯃꯣꯔꯣꯛꯁꯦ ꯇꯣꯠꯄꯗ ꯍꯥꯞꯈꯤꯒꯦ 하와이 나이래 다음에 주세요. 맞아.
ꯂꯩꯇ꯭ꯔꯦ ꯈꯨꯍꯥꯎꯁꯦ. ꯃꯣꯔꯣꯛꯁꯤꯁꯨ ꯅꯩꯈꯠꯂꯛꯑꯦ. ꯊꯥꯎ ꯌꯥꯝ ꯈꯠꯄꯅꯤꯅ. ꯑꯩꯗꯤ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔ ꯀꯥꯎꯔꯦꯅꯦ. ꯆꯥ ꯂꯣꯏꯔꯒ ꯑꯣꯏ ꯍꯥꯏꯔꯛꯑꯒꯦ. ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ, ꯁꯤꯂꯣꯡꯒꯤ ꯄꯣꯔꯛꯅ ꯍꯥꯎꯕꯒꯤ ꯃꯔꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦ. ꯃꯌꯥꯝꯅꯁꯨ ꯃꯁꯛꯇꯣ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯝꯅꯤꯕꯀꯣ. ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ, ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯥ. ꯑꯗꯣ ꯌꯥꯝ ꯍꯥꯎꯕꯩ ꯃꯔꯝꯁꯦ, ꯑꯣꯛꯀꯨꯝꯕꯗ ꯃꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯄꯤꯖꯩ ꯍꯥꯏꯌꯦ. ꯑꯗꯨꯅ ꯑꯣꯏꯕꯖꯥꯠꯅꯤ ꯃꯁꯥꯁꯨ ꯌꯥꯝ ꯅꯥꯜꯂꯒ ꯌꯥꯝꯅ ꯍꯥꯎꯔꯤꯁꯦꯀꯣ. ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏꯁꯦ. ꯑꯩ ꯗꯥꯏꯔꯦꯛ ꯏꯃꯤꯟꯅꯕꯨꯗꯤ ꯎꯗ꯭ꯔꯤ, ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯑꯣꯛ ꯂꯣꯏꯐꯝꯗ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ. ꯏꯁ ꯑꯗꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯣꯛꯅ ꯑꯩ ꯎꯕꯗ ꯀꯤꯗꯣꯏꯅꯦ ꯍꯥꯏꯕ. ꯂꯩꯇ꯭ꯔꯦ. ꯍꯥꯎꯋꯦ. ꯄꯣꯔꯛꯀꯤ ꯃꯁꯜꯁꯦ ꯊꯣꯠꯄꯅꯦ. 하와. ꯌꯥꯝ ꯐꯖꯅ ꯍꯥꯎꯋꯦꯀꯣ ꯑꯣꯛꯁꯦ. ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯍꯥꯎꯋꯦ. ꯃꯣꯏꯒꯤ ꯑꯣꯛꯁꯦ ꯆꯥꯕꯗꯁꯨ ꯍꯪꯒꯣꯏꯕꯗ ꯑꯝꯇ ꯐꯥꯎꯗ꯭ꯔꯦꯕ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ. ꯍꯧꯖꯤꯛ ꯐꯥꯎꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ. ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ. ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ.